ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯡꯒꯪꯒꯤ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤ ꯌꯥꯏꯔꯤꯄꯣꯛ ꯅꯤꯡꯊꯧꯅꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯈꯨꯜꯂꯥꯛꯄꯝ ꯗꯤꯌꯥꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝ꯫ ꯃꯇꯝ ꯑꯃꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯃꯅꯤ ꯑꯃꯁꯨꯡ ꯔꯥꯙꯥ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯗꯤ ꯊꯣꯏꯕ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ꯫ ꯔꯥꯙꯥ ꯑꯃꯁꯨꯡ ꯃꯅꯤꯅ ꯏꯝꯐꯥꯜꯗꯒꯤ खरा चलगा लेबा अथापा खुंगंग अमदा युम अमा योली हाइना ताबदगी मकोय अनि युम अदुबु यिंगबा लाक्लमी। मनी अमदी राधा असुम लाक्पना नुंथिलगी पुंग अनि मखाय मुक तारे। मकोयना लाक्लिबा खुंगंग अदु इसुक सुई उ वासु यामना होई। असुमना मकोय अनि गाड़ी अदु थरकलमी। असुमना लाक्पदा मकोय अनिना लाक्लिबा युम अदु यौरकले। मतम अदुदा नुक्सित जामना कन्ना सिलई। मखोयना गाड़ीदगी कुमथरकलगा येंगबा मतमदा युम अदु लबुकी मनाक्ता लेरमी। युम अदु यामना कुइरबा अमसुंग मतम कुइरबगी ममांगदगी मी लेनरत्रबा मालमी। युम अदुगी मनाक्ता युम अमत्ता तारमदे खरा थापतकनदी युम खरा ताबा उरमी। युम अदुगी मनाक्ता संगसिलदुना युमबु अदुबु करायदा लेबगे हाइना येंगलमी। असुमना यिंगलिंगैदा युम अदुगी नाकंदगी अहल ओइरबा नुपा अमा थोरखी। अदुगा अहल अदुना हाइरई नखोइबु कना कनानो नै मफम मसिदा कैदौबु लाक्पनो। असुमना हंगलकलमी। मदुदा मनीना हाइरई अखोइ युम मसे लैगे हाइदना यिंगबा लाक्चबनी युम मसिगी मपु ओइबिरब्रा। असुमना हंगलुबदा अहल अदुना युम मसिगी युमबु अदो अइनी। असुमना हाइरई मदुदा मनीना अहल अदुगा वारी सानरमी। मसिगी मतुंग वारी सानबा लोरदुना युम अदु यिंगलमी। मदुदा मनीना अहल अदुदा हाइरई खुरा युम मसिबु कैदौबगी योलिबनो अदुगा असुयाम होंगनु योलिबसिना करिगिनु खुरा। असुमना हंगबा अदुदा अहल अदुना खुमलई इबुंगो अयगिने हाइबदा कनामता लेत्रे अदुना युम मसे योंथोक्लगा चखरगे तौबनी। असुमना अहल अदुना किरुक किरुक इथक थकना हाइरई। मतम अदुदा राधाना युम अदु येंगलगा युम मसी यामना चावी लेबा नुंगाइनि हाइना निंजरमी। पाव अदु ताबदा थोइबा अमदी थोइबी मनीगी मचा अनि अदु यामना हराउरमी। असुमना युम अदु हौजिक्ति मखोइना लेरे। अनौबा युम अदुदा नुमित अफाबा अमा येंगलगा होंगलकलमी। अदुगा पोत चैसु थांजिनबा अमदी युम अदु सेंगदोकपा लोइदुना युम अदुदा लेरमी। युम अदुगी रूमसिंग अदु यामना यामलमी। मखोइ मखोइना अपाम अपाम्बा का खन्नरगा लेनखी। असुमना नुमितुमा हौख्रे मथंगी नोंगाले। मनी ऑफिसकी मतम जौरक्तुना महाक्ति ऑफिस चखरे। अदुगा थोइबा अमदी थोइबिसु स्कूलदा चखरे। हौजिक युम मसिदा राधा खक्तमक युम अदुदा लेहौरी। राधाना थबक तौदुना युमदा लेरिङैदा युम अदुगी ममांग थंगबा थोंग अदुदा कोक कोक थिलखी। खोंजल अदु ताबदा राधाना मागी मपुरोइबा मनी लाअवै खंदुना चेलकलगा थोंग अदु हांगदोकलमी। अदुबु थोंग अदु हांगदोकलगा येंगलुबददी मपानदा कनासु लेरमखिदे। मतमदुदा राधाना खली कनानोने हौजिक थोंग थिलखिबा अदुबु अैगी वखलनरने। असुमना खल्लगा राधा थोंग अदु लोनसिंदुना अमुक इमुंगदा प्रप प्रप चंगई। मसिगी मतुंग राधा युमगी थबक इंखांग लोइसिल्लगा महाक चाखुमदा चाक थोंगनबगीदमक चंगसिनख्रे। असुमना महाकना चाक थोंगे तौरिङैदा ngसाइगी मतौगुम अमुकसु थोंग अदु थिलई। मदुदा राधाना करिनुने ngasi तौरिबसिबो हाइना खल्लगा थोंगलोमदा अमुक चत्तुना थोंग अदु हांगी। अदुबु हंदकसु थोंग अदु हांगबा मतमदा कना अमता लेरमखिदे। मसिदगी राधाना कनानोने थोंग थिलइबसिबो अैंगोंदा मखोइ तामोनगा लक्नरिबा जातलने।
asumna khanduna kuyeng yingi adubu kanasu leiba ukhidi masidagi radadu kanamata leiramdaba aduda kiba pholaktuna thongadu parprap lonchili aduga imungda sakhum lomda changge haiduna sakhum lomda mamai leithorakpada mahaki hek mamangda fibam kairaba ina mamai adu pungthai teiraba nupigi satam ama leptuna leiramki satam adu ubada radha hoi ma haina kanna lauramlaga gyan mangduna leimaida haithaki radhana gyan manglaga haithakhiba aduda radha ki mamangda leplibi nupi adu nok noktuna yum aduda koipai paiduna loina hatkani haina lauraga kanna nokli asumna ngehak noklaga amuksu kapla i matamatuda mapandagi manina radha ai radha thung haun hei ai lae ne asumna manina radha bu hanjin kaubada radha khumlakhide radhana khumlaktaba aduda manidu pakhallaktuna thungatu kaukhaiduna imungda changlai manina thungatu kaukhairaga imungda changlakpa matamdadi radhadi gyan mangduna leimaida taduna leirami manina sensuduna radhabu kanna kauri aduga gyan laknaba honarami asumna manina kanna honabadagi ngehakki matungda radha gyan laklami matamaduda manina karamna tauribano haina hangi maduda radhana magi nupa manida thukiba thogdo khudimak loina tamlami radhana tamliba pawadu munna tarwa matung manina hairi mama kaisu tormoida nathanta leibaduda wakalna pangkal khanjinba orini aisu nathanta leihobaduda ngantana suti lokthoglaga laklibani se kaisu toroida hojikti ai lakedana asumna radhana kiribadu themjinbirami adubu manisu mangonda thokiba chingnaningai oiba thawdok khara leikhiba amadi ngasi taromliba thadok ngasi khallubada mahaksu mathamoida jingnaba kharadi phawjarami adubu mafam masida nongna lakpa oibana mafam masigi maramda kaya khangdabanina kaisu henadi khanjiludi asubna matamdu haukraba matung thoiba amadi thoibisu school halakle adubu mani amati radhana thokliba thawdok adu thoibi amadi thoibada ki khini khanbadagi haidoktre asumna matam adu haukiduna numidangi matam oirakle asumna makoi chaksaba loiduna masa ki kada tumba changlei matam asida thoibina tumduna leiriba ka aduda ngasaigi ina pungtai tairaba masam sangbi phatraba thawai adu sanglaklami matam aduda thoibidi yamna nungaina tumli tanza aduda phatraba thawai aduna thoibigi mangakcham mituna hatlage khanduna thoibigi manaktamna changchillai aduga makhut aduna thoibigi mangakchamda metpa hori tanza aduda thoibidu masada ihai hanataba karigumba ama phaurakpadagi mikap khangthok thoglakhi mahana mikap thorakpada mahaki mamangda leiramliba phatraba thawai adugi saktam adu ubada thoibidu khanglaw lawge tawi adubu phatraba thawai aduna makhori adu kanna metkhibana mahak lawba ngamkhidi masidagi mahak masa adu humangna punglup luple waman khibana makong adu phring kawraga khanglami tanza aduda ngasai thoibina haipet lawramba adu tabada radha amadi mani mikap thoktuna kaidoraba jano khandana makoi ani thoibigi ka tamna changchillai asumna makoi anina changchillakpagi khonjal tabada phatraba thawai adu mafam khangdana mangkhre tanza aduda radha amadi mani thoibigi ka aduda yorakhi matamadada thoibi masa adu humangna punglup luptuna kachin amata tasinduna phamlaga kaptuna leirami matawadu ubada radha amadi mani chinsinlaktuna thoibibu themlami makoi anina kaidore haina hanglei matamaduda thoibina mangonda thokiba thogdok punamak tamlami thoibina tamliba pawadu tabada radha amadi mani hojik yum asida leirubadagi makoida thokliba thogdoksing asi karino haina chingnaraklami masidagi pakhatuna thoibasu tumliba adu haudoktuna thoibigi kada nungdang adu makoi mari punna tumlami asumna numituma haujin khibana mathangi nongale ayukki matamni makoi yumasida thokliba thogdok asi karino haiduna khanarami masida radhana amaiba ama tanasi haina hairakhi matamaduda manisu
ꯍꯣꯏ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒꯦ ꯅꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯁꯤꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ ꯃꯄꯥꯟ ꯊꯣꯛꯂꯝꯒꯅꯨ ꯍꯥꯏꯅ ꯃꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯅꯤ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯃꯗꯨꯗ ꯃꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕꯧ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯣꯖꯥꯗꯤ ꯂꯩꯇꯦꯅꯦ ꯃꯍꯥꯛꯇꯤ ꯉꯁꯤ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯛꯂꯔꯣꯏ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤꯅꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯃꯅꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯗ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯣꯖꯥꯗ ꯑꯩ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯅ ꯈꯔ ꯇꯝꯕꯤꯌꯨ ꯁꯦ ꯃꯁꯤꯅ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯅꯤ ꯃꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯅꯤꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯍꯌꯦꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯂꯥꯛꯍꯜꯂꯒꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯅꯤꯁꯨ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯔꯥꯙꯥꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯍꯥꯏꯅ ꯃꯅꯤꯗ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯅꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯙꯥꯗ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯁꯤꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯂꯦꯜꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯃꯥ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯃꯅꯤꯅ ꯍꯥꯏꯔꯛꯄꯗ ꯔꯥꯙꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯇꯨꯅ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯅꯈꯤ ꯌꯨꯝ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗꯦ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯙꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯜꯂꯤ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗꯕꯨ ꯀꯅꯥ ꯂꯥꯛꯏꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯔꯥꯙꯥ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯃꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯄ꯭ꯔꯞ ꯂꯣꯟꯁꯤꯟꯒꯦ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯛꯇꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯂꯦꯞꯄꯛꯈꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯔꯥꯙꯥ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯈꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯨꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯃꯅꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯔꯥꯙꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯤ ꯌꯥꯝꯅ ꯀꯤꯈꯤ ꯄꯥꯈꯠꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯔꯥꯙꯥꯕꯨ ꯍꯧꯒꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯔꯥꯙꯥ ꯑꯃꯗꯤ ꯃꯅꯤꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯈꯥꯛꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯂꯛꯂꯝꯃꯤ ꯃꯕꯥꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯔꯒ ꯂꯩꯔꯝꯂꯤꯕ ꯃꯒꯣꯛ ꯑꯗꯨꯗ ꯃꯕꯥꯅꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯀꯞꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯔꯥꯙꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯃꯅꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯦꯠꯇꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯥꯙꯥ ꯃꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯔꯥꯙꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯔꯛꯄꯗ ꯔꯥꯙꯥ ꯁꯣꯐꯥꯗ ꯃꯀꯣꯛ ꯌꯩꯁꯤꯟꯕꯗꯒꯤ ꯏ ꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯔꯛꯈꯤ ꯑꯃꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯑꯌꯦꯛꯄ ꯂꯥꯏ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯇ ꯁꯦꯒꯥꯏꯖꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯍꯧꯖꯤꯛ ꯎꯄꯨ ꯃꯊꯛꯇꯒꯤ ꯄꯣꯠꯆꯩ ꯈꯔ ꯆꯥꯏꯊꯔꯛꯄ ꯑꯗꯨꯗ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯃ ꯌꯥꯎꯕ ꯑꯗꯨ ꯔꯥꯙꯥꯅ ꯎꯈꯤ ꯃꯁꯤꯗꯒꯤ ꯔꯥꯙꯥ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯏ ꯉꯁꯥꯏ ꯃꯍꯥꯛꯅ ꯈꯣꯏꯖꯣꯜ ꯂꯩꯈꯥꯝ ꯈꯔ ꯌꯣꯝꯂꯒ ꯊꯝꯈꯤꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯟꯊꯗꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯈꯣꯏꯖꯣꯜ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯈꯣꯏꯖꯣꯜ ꯂꯩꯈꯥꯝ ꯑꯗꯨ ꯍꯦꯛ ꯊꯥꯕꯒ ꯈꯣꯏꯖꯣꯜ ꯂꯩꯈꯥꯝ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨꯗ ꯍꯩꯅꯗꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯃꯅꯤꯒꯤ ꯃꯉꯛꯁꯝ ꯃꯦꯠꯂꯝꯕ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ
ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯃꯈꯥꯗ ꯄꯨꯔꯞ ꯂꯥꯎꯅ ꯀꯦꯜꯂꯛꯏ ꯃꯅꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯨꯏꯅ ꯃꯦꯠꯂꯝꯕꯅ ꯃꯍꯥꯛ ꯂꯣꯛ ꯌꯥꯝꯅ ꯈꯨꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯃꯅꯤ ꯁꯤꯒꯦ ꯇꯧꯕꯗꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯤꯡꯍꯧꯔꯦ ꯔꯥꯙꯥ ꯑꯃꯗꯤ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯗꯕꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯏꯊꯣꯛꯈꯤꯗꯨꯅ ꯃꯨꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯄ ꯍꯧꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯙꯥ ꯀꯞꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯔꯥꯙꯥꯅ ꯀꯞꯇꯨꯅ ꯂꯥꯎꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯜꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯅꯤ ꯑꯁꯨꯝꯅ ꯃꯅꯤꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏ ꯑꯗꯨ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯀꯟꯅ ꯈꯥꯡꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯒ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯀꯟꯅ ꯏꯟꯊꯣꯛꯈꯤ ꯑꯁꯨꯝꯅ ꯀꯟꯅ ꯏꯟꯊꯣꯛꯄꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯛꯂꯥꯡꯗ ꯀꯟꯅ ꯌꯩꯁꯤꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯅꯤ ꯑꯃꯗꯤ ꯔꯥꯙꯥꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯤꯉꯩ ꯊꯋꯥꯏ ꯑꯗꯨꯅ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯥꯙꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯐꯠ ꯂꯩꯁꯤꯜꯂꯒ ꯔꯥꯙꯥꯗ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯅꯤꯅ ꯔꯥꯙꯥꯕꯨ ꯃꯄꯥꯟꯗ ꯄꯔꯞ ꯆꯤꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯉꯥꯜꯂꯤ ꯇꯧꯔꯛꯂꯦ ꯂꯥꯏꯕꯛ ꯐꯕꯅ ꯃꯇꯝ ꯆꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯆꯤꯟꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯏꯟꯊꯣꯛꯈꯤ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯃꯦꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯏꯟꯊꯣꯛꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯙꯥ ꯑꯃꯗꯤ ꯃꯅꯤꯅ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯐꯥꯖꯤꯟꯈꯤ ꯑꯗꯨꯒ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯈꯣꯏ ꯑꯩꯒ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯔꯤꯕꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯝꯅꯕꯗꯤ ꯅꯈꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯅ ꯑꯣꯖꯥ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯑꯣꯖꯥꯅ ꯈꯪꯗ꯭ꯔꯗꯤ ꯇꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯅꯤꯅ ꯍꯪꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯀꯨꯏꯔꯕ ꯆꯍꯤ 40-50ꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯖꯤꯕꯟ ꯀꯧꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯦꯆꯥ ꯀꯧꯏ ꯖꯤꯕꯟ ꯖ꯭ꯋꯥꯔ ꯌꯥꯝꯅ ꯁꯥꯟꯅꯕ ꯖ꯭ꯋꯥꯔꯤꯅꯤ ꯌꯨ ꯉꯥꯎꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯖꯤꯕꯟ ꯃꯍꯧꯁꯥꯒꯨꯝ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯏꯕꯦꯆꯥ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯖꯤꯕꯟꯅ ꯏꯕꯦꯆꯥꯒꯤ ꯁꯅꯥꯒꯤ ꯎꯄꯨꯗꯒꯤ ꯁꯅꯥ ꯑꯗꯨ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯅꯕꯒꯤ ꯂꯧꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯤꯕꯟꯅ ꯇꯧꯔꯤꯕꯗꯨ ꯏꯕꯦꯆꯥꯅ ꯂꯣꯟꯅ ꯎꯍꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯕꯦꯆꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯤꯕꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯖꯤꯕꯟꯅ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯅꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯨꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯨꯟꯅꯕꯗꯒꯤ ꯖꯤꯕꯟꯅ ꯃꯅꯥꯛꯇꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯏꯕꯦꯆꯥꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯝꯃꯤ ꯏꯕꯦꯆꯥ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯈꯨꯗꯛꯇ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯤꯕꯟꯅ ꯄꯥꯈꯠꯇꯨꯅ ꯏꯕꯦꯆꯥꯕꯨ ꯊꯧꯔꯤ ꯑꯃꯗ ꯌꯥꯟꯈꯠꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯅꯨꯡꯗꯥꯡ ꯑꯣꯐꯤꯁꯇꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯕꯦꯆꯥꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯔꯝꯃꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯄꯨꯂꯤꯁꯇ ꯁꯦꯟꯁꯨ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯏꯕꯦꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯏꯕꯦꯆꯥꯒꯤ ꯃꯃꯥ ꯍꯅꯨꯕꯤꯗꯨ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯏꯕꯦꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯦꯟꯗꯗꯨꯅ ꯖꯤꯕꯟꯕꯨ ꯍꯥꯠꯄ ꯄꯥꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯖꯤꯕꯟꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯖꯤꯕꯟꯒꯤ ꯀꯥꯗ ꯏꯕꯦꯆꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯤꯕꯟꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯕꯗ ꯈꯥꯝꯈꯤꯗꯕ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯑꯃꯗꯤ
ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯗꯨ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯅꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤꯅ ꯃꯅꯤꯡ ꯇꯝꯅ ꯇꯝꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯗꯥꯡ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯀꯅꯥꯒꯨꯝꯕꯅ ꯆꯠꯂꯨꯔꯕꯗꯤ ꯆꯠꯂꯨꯔꯤꯕ ꯃꯤꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯄꯗ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯂꯩꯔꯝꯕ ꯑꯍꯟ ꯑꯗꯨꯅ ꯏꯕꯦꯆꯥꯒꯤ ꯃꯄꯥꯕꯨꯡꯂꯥ? ꯃꯅꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯏꯕꯦꯆꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯀꯨꯏꯔꯦ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯌꯨꯝꯕꯨ ꯁꯥꯗꯨꯅ ꯅꯈꯣꯏꯗ ꯌꯣꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯑꯩ ꯂꯩꯇꯥꯏꯅꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯏꯁꯤꯡꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯥꯗꯈꯤ꯫ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫